All Assam Manipuri Women Maira Paibi Coordination Committee Headquarters Silchar Amadi Silchar Ramnagar gi Khungang Manga Berakhal Khelma Tuko Lama Rangir Khalga Khucham Naduna ngase Ramnagar Berakhal Silchar da Marifutaruk Suba Nupi Laning Sing Thoram Pangthokre Assam gi Food Mines Minerals Amadi Barak Valley Development ke Minister Kosik Rai Silchar gi MLA Dipayan Chakraborty Amadi Atei Marui Bamyoi Kaya Yauna Pangthokiba Thoram Aduda Athobi Ima Singi Mafamda Haikat Laikat Tamduna Ikai Khumnabu Utki Thoram aduga mari lainana reception committee gi member S Marina na hai ngasi aikoina nupi laning sing thoram pangthokliba si laiwei khrabi athobi ima sing adugi thona lingjeladu tawhaunana ningsing duna pangthokpani makoi gi thona aikoina ngasi fauba kaubungam di haina magna makha taki ngasi akoi Berakhal na yumbu oraga pangthokchari thoram asida ngasi ekoina nupi lan bu ningsing numit pangthoi base ekoi gi leihidraba ima sing ado makoi gi thona amadi lingjel bu akoina makha samthaduna putharakpani masi sida ekoina matam aduda english singa champan ga kuntram panda adugumba British Samrajya da numit taba khangde hariba adugumba khukan pangalaba prithvi pumbana thak thak tuna kinaramba matam adugumba British sarkar adugi mayokta chongthoraktuna mayungi cheng chak watlan ba yade haibagi mayum ubang amna bagi damakta mapanda cheng thaba paisa paiba karbar wala singa cheng maban yang tangna jonthokpa do mado thingna bagi damakta chongthorakiba ima singdo nongmai sangin chaduna British kaya ga mayokna kiba singa do makoibu aikoina laigi khudol piduna amadi ima singdugi wakhalon bakhoina amukena thoni jaraga ngasigi thoram masi pangthok jabani asigumba nupi lanse chahi khudingi December gi 12 tarik tara ni thoi asibu lakpi waina mayamda ina paujen pijari akogi marfugan taruk suba akogi hantak kisidi nupi lanni masi masu aina mayamda nolungna khuram jaraga ningsing jari aduga aina haijaning badi akogi maira paibi sia khungang khudingi leitraba jadaba aikogi ithawni haiba koi khungang ngangnaba aikogi jati ngangnaba ni haiba se ai mayamda thamjaningi aduga aikoina nupi maira paibina leitragadi manipurda akogi hajik lan thoiba sida aikogi ima leiramdradi ima sing leiramdragadi akoi manipur se nahan kangkhung chairangani haiba asigi wafam asisu ai thamjaningi aduga aikoi sigasu asumana manipur gi sumaina aikoi sigasu leitaba jadraba aikoi maira paibini haibase takna thamjaraga aigi wafam si matang asida tensinja